AMANA HUNNADUNA CHINGTHABA SHEL HENNA CHADING TOUBA AMADI THABAK TOUDANA NGANGBANA politics की मसक OINA LOUNARAKLIBA Lamdam Asida Thabak Toubagi Heinabi Leiba Anouba political strategy ma Houdoklagani RPI ATHAWALE asi India pumbada maming Leiba party mo OINA HAINA party asi national secretary MAHESWAR THOUNAOJAM na PHONGDORAKLI Kaisampata Leiba mahaki yumda pangthokpa party asigi nauna khalaba state secretary Sapamsa Kangleipal okpagi thoramna wafam asi phongdokladuna mahak na hai Lamdam asida chanariba politics ki masak asi hongdoktuna hunnagadabagi saruk thabak oina pangthokpa haiba asina party asigi lengdruba firepni BJP na luchingba NDA lengakta party asina sawgalabasu Manipuri oina di party asi Lamdam asidagi howdokhiba regional party amagumna chapsana thabak tawani Kunai asigi elhomiyam gi yaifana bakari karma khongthang lokhatkani haibasi Lamdam asigi miyut singna center da khangangadabane center gi yaka yengduna leibana miyam gi apamba fangan mangamloi yelomi singna fangdana leidiba fangpham thokpa hak sing asi fanganana ba center da matau karamna taknagani haiba kaya asi kupna naina bachangi Manipur gi politics ki mayol da anoba mayol ba chongnana ba RPI ATHAWALE na honari ba asida miyam na sum mapum fana sogat piu haike Political scenario ki HANNA Leiba HANNA unariba AMANA HUNNABA AMANA CHINGTHABA kamain tawraga amase hungani negative kamain tawraga yengani ma kamain tawraga hulosige ma kamain tawraga chingthahosige rajniti se dumain urabanina every from top to bottom se Leiba mayam sina sumain taw leirabanina sigi pose mipum praja khudimukta politics ki definition se tongana chatle aduna tongana chatlabanina e vote politics have the vote oira male vote hayadi pasai sen electro male sen electro bataragadi akhoi am kanana phangi kanana phangde adudai mana du hungre he mana du hungre asyam thina ngangthagre thabak oihodaba ngangbani henjalakpa implement tawba walakpa akhoi mainly pami badi karino haiba matamda akhoi gi wat lawriba rights mayam ama leiriba se akhoi mapung phana RPI gi site kai dauraga akhoi na kamain tawraga akhoi Manipur state committee gi site gi akhoi regional party ama oina chatharaga kamaina Delhi da yohon sige kamaina akhoi gi leiriba power party ba government da so akhoi na kamaina approach taw sige proper channel da kamaina chalaga thabak se implement tawna hona sige thabak tawgadaba haitare workers haitare miyam gi servant ama oijage haibagi miyam gi servant oin thokcharakpani akhoi di Nakalamaromda Nauna Party asigi State Secretary oina khalaba hokiba Manipur Legislative Assembly mikhalda lamlai SC gi mirep oikiba sapam chakang leipal na hai miyam na haina singna khong thanghautrabadi yelhomi singi tunglam chata kiningai oiba poram ama lakpa yaba gi akiba leire piba masida chungma maikaida khong thang mangamna ba party asida changlakpani haiki Kumzali singani kulumdo yimi ahumdagi ngasi fawda chatharakliba lan asida party asigi national secretary MAHESWAR na lokhiba thodang kaya du singthaningai ni Manipur gi issue kaya center gi manakong yawnana bohona rakhiba amadi party asigi national leader singna Manipur miyam gi damak lawrakhiba firep asida thajabdagi firep asi lawrakpani makhatana party asibu hena mapangal kankhatana bohona bada mahaki maikaitagi lawfam thokpa thodang sing chapchana lawgani haina makna phongdoki Yetnabana language laba kogi yelomi myam sidaida akoi michang khombagi tangai fadaba lakpa adugi michang khombagi tangai fadaba du haujeke oina Manipur gi oina haitare national secretary na RPI ATHAWALE gi national secretary oibiriba kogi honorable mingone panjarbada MAHESWAR na yamna choba thodang lobiduna paithali ga thodang sing sidaida appreciate to oina ai RPI ATHAWALE da joint tawjabani adu waina joint tawjaba matamda RPI ATHAWALE gi lebiriba national level gi leaders singna state level gi leaders singna maruina koi gi national secretary na aiwi state secretary oibda moina yamna nushina pibirak pasa ai gi demukta di am laibuk phomane khanjai